म्यांमार की रखाइन स्टेट की बॉर्डर ट्रेड की बिजनेस चतलुबा इंडिया मचा अमा मिजोराम की स्टेट मनुंग द थांग उलगा लुपा लाख तरा मोनबिख्रे हाइरे निखाइरक्पगी फिबम लेबदगी तंगाई फदना सिदोखिबनि हाइना पीडीएना फोंदोरख्रे मेघालय की शिलोंग द राजबारी बिल्डिंग निखाइरक्प याबगी फिबम लेबदगी तंगाई फदना सिदोखिबनि हाइना प्लानिंग एंड डेवलपमेंट अथॉरिटी मणिपुर की एग्जीक्यूटिव इंजीनियर वाना थादोरप सेरोल अमना हाइरि सेरोलसिना हाइ कुमजा 1949 की ममांगदगी लेरक्लब राजबारी की बिल्डिंग असे फिबम का हेना सोक्सिलपना नौना सेमजन साजनबगीदमक मणिपुर लेंगा की आर्ट एंड कल्चर डिपार्टमेंट डिटेल प्रोजेक्ट रिपोर्ट अमा नॉर्थ ईस्टर्न काउंसिल NEC द पिशन के कुमजा 2023 की जुलाई थादा NEC ना अयाब पीदना अरिबा बिल्डिंग सेमजनब थौरांग लौखटखे अदुबु बिल्डिंग के सरुक अयाबा फिबम सोक्सिलपना उगी युंबी सिंग सुमचारकपगा लोइनना नोंग युरकप मरमना बिल्डिंग के सरुक खरा सिदोखे मदुना मरम ओइरगा बिल्डिंग अदु निखाइरकप याबगी फिबम लापदगे तंगाई फदना सिदोखिबने अदु मोइनमक थोंग थोंनाव अमदि वाल प्लेट न चिंग सिंगदि हानगी मोंग मतौ अमता काहंदना मतुंगदा अमुक सिजिननबगी सेक्शन थमले नौना बिल्डिंग साबदा हाना लेरंब मोंग मतौ अदु करिमता काहनब तौरोय बिल्डिंग की अवांगबा अमदि पाक चावबना चिंगबदा अहोंगबा अमता लेरोय तुंगी मिरोलना निंगथिना येंगबा फंगनबगी वाखलोंदा मपुंग फाना सेमका सागनबा थौरांग लौखटबने तंगाई फदना अरिबा बिल्डिंग अदु सिदोखिबा तारबसु हानगी मोंग मतौ काहंदना नौना अमुक निंगथिना सेंगवटकने पुवारिगा मरि लेनबा बिल्डिंग अमा मतम सुपगी ओइना मांगहनखिनबगी वाखलो लेते हाइरि दिल्ली द कैंप तौरब बीजेपी के MLA सिंह हलकनब हौरे पॉपुलर गवर्नमेंट अमा अथुबद थमनब इंगित पिरक्ले हाइना MLA सिंह फोंदोख्रे स्टेट असुद पॉपुलर गवर्नमेंट अमा लेंगनब थासगी मरीदगी फॉर्मर चीफ मिनिस्टर N बिरेन लुसिंगदुना बीजेपी के सेंट्रल लीडर सिंह उनदुना वारी साननबगीदमक दिल्ली द कैंप तौदुना लेरखिबा बीजेपी के MLA सिंह हलकनब हौरे अथुब मतमदा मणिपुर पॉपुलर गवर्नमेंट अमा लेंगनबगी पॉजिटिव ओइबा मोंगता इंगित पिरक्रे हाइना ngase इम्फाल द थुंगलखिबा बीजेपी के MLA सिंह न पौमी सिंह उनबा अमद फोंदोख्रे नहान मखै दिल्ली द कैंप तौदुना सेंट्रल लीडर सिंह उनरब मतुंग ngase नुक्थल इम्फाल द थोलखिबा MLA सिंह अदुदे MLA गोविंदास कोंथौजम MLA कराम श्याम MLA डॉक्टर सापम रंजन MLA हाइखाम दिंगो अमसुंग MLA जोय किसने ngasi nongmanini asida Delhi da laihoriba MLA ayambasu thoraklagani hairi adubo MLA kharadi central leader singa makhata na unanaba Delhi da numit kharani laithakhiba yai hairi ngasi Delhi dagi Imphal da thunglakhiba MLA Karam Shyamna airport da paumi singa unaba amada phongdokhibada handak Delhi da central leader singa unaduna wari sanakhiba aduda mamang da pangthokhiba meeting sing aduga khenaba moongda central leader singi maikai dagi athobada popular government ama lingnabagi positive oiba moong kaya ulakhi mamangi matamda di popular government ama thambagi matang da ningthina phongdokpa laikhidrabasu handak unakhiba aduda BJP gi North East in charge Sambit Patra amasung general secretary organization BL Santosh ki maikai dagi athoba matamda Manipur da popular government ama lingnabagi matang da yamna mayek sengna interest oiba wafam kya thamlakhe masina maram oiraga state asida athuba matamda popular government ama lairagani haibagi thajaba lai haike MLA Dr. Sapam Ranjana haikibata handaki MLA singi delegation adugi mapung oiba pandamde central leader singa Manipur hojik oiriba phibam asigi matangda mayek sengna thambaga loinana popular government ama athuba da lingna bataksin bane lamdam asigi miyamgi interest stable oiba government ama lingna bagi mathau taba sing adu central leader sing da taksin khe central leader singa unaduna hira masigi matang da khana nai nakhiba sing adu yamna positive oikhe athubada masi mahayan kani habagi thajaba lai haina phongdokhe MLA joygesana phongdokhibada handaki Delhi khongsat adu da Sambit Patra yauna BJP gi national leader singa loinana wari sanakiba adu yamna positive oi athuba matam da Manipur da popular government ama linglaba yai haina phongdokhe adubu makha taba comment sing de piu ya khide haide Makhan Liangmai Naga Bilestagi Kamgilen Songloi Koba Ama Phaki Haina Kotu na hairibadu yumpham yaudi haina phongdorakre Kotu gi maikaidagi Kamgilen Songloi Koba Ama Makhan Liangmai Naga Bilestagi phakre hairibadu yumpham yaudaba aranba pauni haina Makhan Biles authority na thadrokpa zerol amana hairi zerol sina makhata na hairibana Kamgilen Songloi Koba mioi ama phakre haba thodo adugi pau hek tabaga Makhan amasung masiga thangnariba khol singda athubade statement thoktuna mipa mipun sathakibagi thawong adu
अकनमोंग द कंडेम तौखि ट्राइबल ट्रेडिशन की मतोंगिना मनाक नकप खुल अमदा पामदब थौदोकसिंग थोकप तारबदि विक्टिम पार्टी दुना लोकल लैंड ओनर नत्रगा विलेज अथॉरिटी की मनाक लाक्तुना मतेंग पांगनब नत्रगा थौदो अदुगी मतांगदा असुम अरान खंगदोकनब लाकदबने अदुबु कोर्टुना हाइरिबा थौदो अदुगी मतांगददि ngasi फावबा विक्टिम फैमिली कम्युनिटी लीडर नत्रगा मरि लेनबा इंडिविजुअल अमता मखाल खुलदा लाकप लेत्रे अदुबु थाजबा याबा पाव अमनदि कोर्टुना हाइरिबा कामगिलेन चोंगलोय हाइरिबा मियोय असि आर्मी की आरओपी टीम अमन चिंगनबदगी डिटेन तौरबा मतुंग सेगमाई पुलिस स्टेशन द सिनकी हाइरि सेगमाई पुलिस दा मखाताना सपरमेना पुलिस स्टेशन द सिनकी हाइबा मरि लेनबा अथॉरिटी दगी कंफर्म तौरे अदुबु हाइरिबा थोंग असि ओइदुना सु कोर्टुगी माइकैदगी मखाताना अरानबा स्टेटमेंट कया थोक्तुना मियोय अदु मखानदगी फारगा खुरखुलदा पुख्रे हाइना मराल सिखि हाइरिबा मराल असि पुमला लालबा मसुंग दाइता याउदबा थोंगनि मखाताना कोर्टुगी माइकैदगी बफर जोन सिंगदा अहेनबा सेक्रेटरी थमनबगी वाफम थमनबा पुखलकले अदुमपु मखा ल्यामाई नागा कम्युनिटी की माइकैदगिदि मणिपुर के सिंखोंग सिंगियादा लैरिबा नागा खुल सिंगा लोइनबा लमदम मसदा कांलोकी इरांग थोलकपा हेक हरकपदगी न्यूट्रली ओइना मेंटेन तौदुना लाक्ले हारिबा मतम असिगी मनुंगदा नागा कम्युनिटी की मियोइसेना कम्युनिटी खुदिमक्ता मियोइबगी ओइबा मतेंग सिंग पीदुना लाक्ले लोइना मखोइगी टेरिटोरीदा अथिंगबा याउतना अमदे असोय अंगाम थोहंदनबा चाथोकसिन तौबगी अयाबा पीदुना लाक्ले कम्युनिटी असिगी माइकैदगी गुडविल अमसुंग न्यूट्रलिटी ओइबा मोंगदा थबक तौरबसु अखनबा ग्रुप अमना लेप्तना मिक्सत थिहनबा होनबगी थौंग असि लाइबक थीबने अमसुंग मसि याबा ngamloi maram aduna asigumba kangbusing amasung organization sing asigi mathakta hairiba thong sing asi makhatana tawdunaba akana moong da warning tawri makhoigi mathakta marasi na bohonabagi thong khangtuna leiroi thong asi makhan amasung masigi akoibada leiriba naga khol sing asigi mingsat thi hannaba honabaga loinana mafam aduda Kuki police natraga khulai paiba sing thamnabagi kotugi hidden agenda ama oina lawe makhan lamai naga village amasung masigi akoibada leiriba naga khol sing gi ayaba yaudana makhoigi lamda makhal kudimaki militarization amasung lam khopsenaba honabagi thawong sing satharakpada tumina leiroi foothill region ase hanadagi hauna yamlaba security sing leiribani makhatana anoba security outpost sing mafam adu da hangdokna bohonarakpa tarbade madu yamna singnaningai ni amasung madugi mayakta sabchana thengnagani makhalyamai naga community ase santi pamjaba kangpuni haina su phongdokhe Shillong da leiriba itihasik oiraba redland building thugaiba ki thabak lephanaba governor da taksin khrei 1949 da Manipur ke ningthau Maharaja Buddha Chandraga Manipur ke merger agreement sign tawnakiba Meghalaya ke Shillong da leiriba itihasik oiraba redland building thugaiba ki thabak khudaktagi lephanaba former minister of state for external affairs and education Dr. R.K. Ranjan Manipur ke governor da memorandum pisinduna taksin khrei governor da pisin keba memorandum adu da yauriba warolsing de maru aina redland building ase physical structure ama oibata natana Manipur miyam ge collective memory amasung sovereign transition की symbol ama oina lairibani loinana princely state asibu Indian Union da independence matungda integration tawkibagi maroiba mafam amasuni maramaduna asigumba ऐतिहासिक oiba mafam amabu thugaiba habasi asoba mangjaba amani maramaduna Manipur sarkar gi hiram asida mari lainariba Directorate of Art and Culture amasung implementing agency oiba development of planning authority ga loinana hiram asida governor na khuthingjinduna thugaiba gi thorang sing asi lephan biu heritage preservation norms ki matung na hairiba site ase renovation amasung conservation tawnaba recommend tawbiu site asigi restoration maintain tawnaba architectural integrity amade historical authenticity gi damak heritage conservation agency state archive amasung historian singapore na khusamna duna thabak lokhat biu haili loinana mari leinaba law amasung cultural preservation scheme gi makha da hairiba site ase protected heritage landmark ama oina sakang biu asegumba itihasik oiba landmark ama preserve tawduna thamba haibase moral duty amane redland building ase 1949 gi Manipur merger ke history adugi memorial living ama oina thamnaba warolsing yauri maramadun hiram asida Manipur ge governor na akanama yeng sangduna heritage amasung archival gi maru oiba sing adu yenglaga side asibu thugaiba gi thabak lephan biu haibagi warolsing yauri marak sida Manipur sarkar ge art and culture department gi team ama Shillong gi redland building thugairi badu hakthengna na yengsinaba ngase imphal thadokre haidi Kuki singi oina political solution purakpada mateng pangnaba kotuna Meghalaya ki CM da taksin khrei
Manipur hojik oiriba rajniti tang tadaba phibam amasung lairiba irang asigi warolsing ama puraknabagidamak ground reality sing hakthengnana yengba laklamkhiba NPP gi national president su oiriba Meghalaya gi chief minister Cornat Sangma gi Manipur khongsat manungda kotu gi maikaidagi state asida hojik lairiba crisis asiga mari lenana Kuki jo singi oina matam chupagi oina chatnagadaba political solution ama puraknaba honabada mateng pangbiyo haina memorandum pisenduna taksinkhre hari kotu gi maikaidagi NPP gi president asida pisin khaba memorandum aduda yauribade crisis asiga mari lenana political solution ama porakna bahona drabade Kukizo community sing ase minority tribal group ama oibana makhatana awaba amasung khudong thiba kaya mayo agani maramaduna Indian constitution article 239A gi makhada constitutional safeguard ama fanghana bahona bada mateng pangbiyo haike amaromda kangluki irang asina maram oiraga Meghalaya da lanjena duna lairiba Manipur gi IDP sing Meghalaya government gi maikaidagi thina loina riba adugi damakta thagat pa phongdoi makhatana Meghalaya government gi maikaidagi IDP angang sing amasung patient sing adugi damakta medical fee yauna school gi fee sing kok thokpiyo lanjelaklaba imung sing gi Surain sing hantahan biyo loina state adugi college amasung school sing da IDP sing gi masa masu sing admission taunabagi damak document procedure sing da hena komtho hanbiyo lanjen duna lairiba Kuki jo khunja sing aduda electricity ising amasung security yauna anoba khunda laita hanaba honabada mateng pibiyo haibagi demand sing yauri amaromda Meghalaya gi chief minister asigi maikaidagi phongdorokibana kangpokpida satkiba mahaki khongsat adugi manungda tongan civil society sing community leaders sing ga unaduna makhoi thengnariba awaba kaya adugi matangda wari sanare Manipur da lairiba tongan community singi marakta hanadagi lairiba thajaba adu lakhanabagi damakta tongan stakeholders singna punna thabak tawminabagi tangai fadaba lai hairam ki hairi JJM ki makhada Senapati district ki mafam pumba ising pire harabasu khul ayamba ising phangdri hairi Jal Jeevan Mission JJM ki makhada yumthong khuding ising phanghanabagi pandamda thadarakiba yamlaba senpham sing lana sizinakibagi mayokta ngasi Senapati district ta lairiba youth singna youth rise of science ki banner makhada pendaba wafam kya phongdokladuna mission asigi makhada Senapati district ki khul kharada sama coverage tawre harabasu mafam ayamba hojiksu ising connection tawdana lairi haina pendaba phongdokkhre ngasi Senapati district ki Rikumai ta phogda laiba SM Sa complex ta Senapati district ki tongan youth sing punduna pangthokiba mifam amada RK Pol na project asigi factual data singa du mayek sengna thamladuna youth singna corruption gi mayokta sapchana thengnana ba taksin ke thoramdu da tinkiba youth singi maikai de gisu rural household singda afaba thakna ba ising phangana ba flagship program ama oina paikhaliba Jal Jeevan Mission asi paikhatpada transparency amasung accountability leina ba demand tawkhe drug na landarak lamdam sigi naha kaya da akiba phanglaba saitheng pirakle haina kadana thamlakle Manipur gi tunggi yumbiral oirakadaba inkhalakliba naha singbo mayai ka ba sinjak drakna landarakuna sondam nadamba hamsat hamfoinaraba sumcharaba khunai amagi maikaida pusilaktuna akibagi masak oiraba saitheng ama pirakli haina coalition against drug and alcohol kada head office ki vice president ningthaujam dorena phongdokkhre haina kada gi information and publicity secretary L Brozen angomsa gi serol amana phongdorakle wafam asi kadana lisang sena mayai ka ba sinjak ki mayokta chatharakpa campaign gi saru ama oina ngarang nongthil pung 3 tabada nomagi oiba awareness program ama Imphal West ki Pukhramba mamang mayalekai community hall da pangthokhibada resource person oina saruk yaraduna ningthaujam dorena phongdokhibane mayai kaba chinjak na khunai da piba saitheng amasung masibu thengbuda miyamgi thaudang haiba hiram sida pangthokiba awareness program sida kada gi president S Priyo Kumar Pukhrambam apunba mairapai bi president P Sauba senior mairapai P Konu kada Imphal West district committee gi president M Memsa amadi Pukhrambam athletic club ki advisor P Nilona president member sing oike awareness program sida kada gi general secretary Git Chandra Maitai kada Pukhrambam unit ki general secretary MLA amadi Pukhrambam athletic club ki president L Tombasu resource person sing oina sarugya ke kada gi general secretary Git Chandrana mayaka sinjakna sohan basing gi maramda wafam kya su thamki haide Nepal ge hana gi PM Oli Phanab Zenji na khungjang sangsenkhre haide Nepal ge hana gi prime minister oiramba KP Sharma Oli phagadabani haina Zenji
ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯏꯅꯧ ꯅꯧꯅ ꯅꯦꯄꯥꯜꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨ ꯅꯝꯊꯅꯕ ꯅꯦꯄꯥꯜ ꯄꯨꯂꯤꯁꯅ ꯖꯦꯟꯖꯤ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏ 19 ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯤꯑꯣꯏ 19 ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯗ ꯖꯦꯟꯖꯤ ꯐꯦꯛꯁꯟꯒꯤ ꯂꯨꯆꯤꯡꯕ ꯗꯥꯛꯇꯔ ꯅꯤꯀꯣꯂꯥꯁ ꯕꯨꯁꯥꯜ ꯑꯃꯁꯨꯡ ꯁꯨꯔꯦꯟꯗ꯭ꯔ ꯒꯔꯇꯤꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯦ꯫ ꯖꯦꯟꯖꯤ ꯒ꯭ꯔꯨꯞꯅ ꯅꯦꯄꯥꯜꯒꯤ ꯃꯥꯏꯇ꯭ꯔꯤꯒꯔꯗ ꯃꯐꯝ ꯇꯥꯈ꯭ꯔꯕ PM KP ꯁꯔꯃ ꯑꯣꯂꯤ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯔꯥꯃꯦꯁ ꯂꯦꯈꯛ ꯐꯥꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯟꯖꯤ ꯒ꯭ꯔꯨꯞꯀꯤ ꯐꯦꯛꯁꯟꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯛꯇ ꯖꯦꯟꯖꯤ ꯒ꯭ꯔꯨꯞꯅ ꯂꯩꯉꯥꯛꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯊꯥ ꯑꯃ ꯐꯥꯔꯛꯄꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯦꯄꯥꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯂꯩꯉꯥꯛꯄꯨ ꯂꯨꯆꯤꯡꯂꯤꯕ ꯁꯨꯁꯤꯂꯥ ꯀꯔꯀꯤꯅ ꯖꯦꯟꯖꯤꯒꯤ ꯗꯤꯃꯥꯟꯁꯤꯡ ꯐꯪꯍꯟꯗꯕꯗꯒꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯟꯅꯒꯤ PM ꯑꯣꯂꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯦꯈꯛ ꯐꯥꯕ ꯍꯥꯏꯕꯁꯤ ꯖꯦꯟꯖꯤ ꯒ꯭ꯔꯨꯞꯀꯤ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯦꯄꯥꯜꯗ ꯊꯣꯛꯈꯤꯕ ꯄꯥꯛꯇꯛꯅꯅ ꯃꯤ ꯍꯥꯠꯄꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅꯁꯨ ꯖꯦꯟꯖꯤ ꯒ꯭ꯔꯨꯞꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯁꯨꯁꯤꯂꯥ ꯀꯔꯀꯤꯅ ꯂꯨꯆꯤꯡꯕ ꯀꯤꯌꯔꯇꯦꯀꯔ ꯂꯩꯉꯥꯛ ꯁꯦꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯑꯣꯏ 3ꯅ ꯁꯥꯕ ꯀꯃꯤꯁꯟ ꯑꯃ ꯂꯨꯆꯤꯡꯗꯨꯅ ꯖꯦꯟꯖꯤꯒꯤ ꯏꯍꯧꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯤꯖꯤꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯀꯤꯌꯔꯇꯦꯀꯔ ꯂꯩꯉꯥꯛꯅ ꯊꯥꯖꯕ ꯊꯝꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯅꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯤꯜꯗꯤꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯖꯦꯟꯖꯤꯁꯤꯡꯒꯤ ꯃꯐꯝꯗ ꯀꯦꯟꯗꯜ ꯀꯠꯇꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯈꯤ ꯍꯥꯏꯔꯤ꯫